ꯁꯦꯡꯕꯒꯤꯗꯤ ꯃꯤꯒꯤ ꯄꯨꯂꯤꯁꯀꯤ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ MRꯒꯤ IRBꯒꯤ ꯃꯥꯒꯤ ꯕꯦꯔꯦꯛ ꯑꯅ ꯑꯆꯧꯕ ꯑꯃ ꯂꯩꯒꯗꯕꯅꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯨꯝꯍꯟꯒꯗꯕꯅꯦꯕꯀꯣ ꯑꯃꯨꯛꯇ ꯈꯨꯕꯥꯛ ꯅꯪ ꯊꯥ ꯈꯨꯕꯗ ꯃꯤ ꯆꯥꯝꯃ ꯐꯠ ꯑꯃꯨꯛ ꯄꯥꯏꯔ ꯂꯦꯞꯀꯗꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯕꯦꯔꯦꯛꯁꯨ ꯁꯥꯗꯦ ꯅꯠꯇ꯭ꯔꯥ ꯂꯩꯐꯝꯁꯨ ꯂꯩꯇꯦ ꯀ꯭ꯋꯥꯇꯔꯁꯨ ꯂꯩꯇꯦ ꯆꯨꯝꯃꯤꯀꯣ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯃꯌꯨꯝꯗ ꯇꯨꯝ ꯂꯩꯔꯅꯤ ꯃꯌꯨꯝꯗ ꯇꯨꯝ ꯂꯩꯔꯀꯥꯟꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯕꯨ ꯍꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯕꯣꯝ ꯄꯣꯈꯥꯏꯈ꯭ꯔꯦ ꯑꯃ ꯇꯧꯔꯦ ꯅꯪꯕꯨ ꯑꯝꯇ ꯂꯥꯎꯅꯦꯅ ꯀꯧꯈꯠꯅꯔꯤꯉꯩꯗꯕꯀꯣ ꯄꯨꯡ ꯑꯃ ꯍꯧꯈ꯭ꯔꯦ ꯀꯔꯤ ꯐꯥꯗꯣꯔꯤꯒꯦꯕ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯁꯦ ꯃꯌꯨꯝꯗ ꯍꯜꯍꯟꯗꯅ ꯊꯝꯅꯅꯕ ꯀꯔꯤ ꯊꯧꯔꯥꯡ ꯇꯧꯒꯦ ꯀꯔꯤ ꯊꯧꯔꯥꯡ ꯇꯧꯔꯤꯒꯦ ꯑꯝꯇ ꯌꯦꯡꯕꯤꯌꯣꯕꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯤ ꯁꯤꯅꯦꯕꯀꯣ ꯑꯇꯩ ꯅꯠꯇꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯍꯥꯡꯗꯕ ꯅꯠꯇꯦꯕꯀꯣ ꯃꯤ ꯃꯦꯅꯦꯖꯃꯦꯟ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯃꯦꯅꯦꯖ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯄꯨꯂꯤꯁꯀꯤ ꯉꯁꯥꯏꯒꯤ ꯀꯃꯥꯟꯗꯔ ꯑꯣꯏꯔꯤꯕ ꯃꯤꯗꯨꯒꯤ ꯃꯈꯨꯠꯇꯨꯗ ꯃꯤ ꯆꯥꯝꯃ ꯆꯅꯤꯁꯦ ꯂꯦꯡꯗꯅ ꯂꯩꯍꯟꯒꯗꯒꯦ ꯁꯤꯅꯦꯕꯀꯣ ꯁꯤꯝꯃꯤꯁꯔ ꯀꯣꯏꯁꯟꯈ꯭ꯔꯦ ꯍꯥꯏ ꯀꯥꯟꯗ ꯎꯄꯥꯏ ꯂꯩꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯃꯤ ꯆꯥꯝꯃ ꯐꯥ ꯊꯣꯔꯛ ꯈꯨꯠꯂꯥꯏ ꯄꯥꯏꯕꯗ ꯊꯣꯔꯛꯄ ꯉꯝ ꯇꯥꯔꯒꯗꯤ ꯉꯝꯃꯤꯗꯅꯀꯣ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯂꯥꯛꯄ ꯉꯝꯃꯤꯗꯅ ꯑꯗꯨꯅ ꯌꯥꯝ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯊꯦꯡꯅꯔꯦ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯔꯤꯉꯩꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯦꯀꯣ ꯍꯤꯟꯗꯤ ꯐꯤꯂꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯂꯣꯏꯔꯀꯥꯟꯗ ꯃꯤ ꯁꯤꯕ ꯂꯣꯏꯔꯀꯥꯟꯗ ꯈꯨꯟꯕ ꯂꯥꯛꯄꯒꯤ ꯐꯤꯂꯝꯗ ꯉꯥꯛꯇꯅꯦꯕ ꯇꯧꯔꯤꯁꯤꯡꯁꯦ ꯑꯗꯣ ꯍꯨꯔꯥꯟꯕ ꯑꯃ ꯐꯥꯔꯦꯌꯦ ꯍꯨꯔꯥꯟꯕ ꯑꯃ ꯐꯥꯔꯒ ꯍꯨꯔꯥꯟꯕ ꯐꯥꯔꯤꯕ ꯃꯤꯗꯨ ꯃꯌꯥꯝ ꯆꯪꯅ ꯌꯩꯔꯒ ꯍꯥꯠꯂꯤ ꯄꯨꯂꯤꯁꯅ ꯀꯔꯤꯝ ꯇꯧꯉꯝꯗꯦ ꯅꯠꯇ꯭ꯔꯥ ꯄꯨꯂꯤꯁꯁꯨ ꯂꯥꯛꯏ ꯀꯔꯤꯝ ꯇꯧꯉꯝꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯀꯩꯗꯧꯅꯤ ꯍꯨꯔꯥꯜꯂꯦ ꯈꯪꯗꯦ ꯍꯨꯔꯥꯟꯗꯦ ꯈꯪꯗꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯁꯤ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯗ ꯃꯤ ꯀꯌꯥ ꯇꯨꯝꯕ ꯌꯥꯅꯅꯕ ꯄꯥꯔꯁꯣꯅꯦꯜ ꯀꯌꯥ ꯇꯨꯝꯕ ꯌꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯒꯦ ꯀꯣ ꯁꯤꯃ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯑꯍꯤꯡꯗ ꯃꯤ kayam yamna ꯂꯦꯛꯀꯦ ꯁꯤ ꯌꯦꯡꯕꯤꯔꯣ ꯆꯞ ꯃꯥꯟꯅꯩ ꯄꯣꯔꯣꯝꯄꯥꯠꯁꯨ ꯆꯞ ꯃꯥꯟꯅꯩ ꯏꯝꯐꯥꯜ ꯊꯅꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯡꯁꯤꯀꯣ ꯑꯗꯣ ꯃꯣꯏꯗꯤ ꯂꯣꯏ ꯃꯌꯨꯝꯗ ꯂꯣꯏ ꯂꯩꯌꯦ ꯁꯤꯅꯦꯕꯀꯣ ꯑꯗꯨꯗꯤ ꯀꯩꯗꯧꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯂꯣꯏ ꯍꯥꯏꯒꯠꯅꯔꯛꯀꯗꯣꯏꯅꯦꯕ ꯑꯗ ꯄꯨꯂꯤꯁꯀꯤ ꯊꯕꯛꯁꯤꯕꯨ ꯅꯣꯡꯉꯥꯟꯕꯩ ꯊꯕꯛ ꯂꯥꯛꯄ ꯑꯌꯨꯛꯇꯤ ꯑꯍꯤꯡꯒꯤ ꯊꯕꯛꯇꯤ ꯇꯧꯔꯔꯣꯏꯗ꯭ꯔꯥꯕ ꯁꯤꯅꯤ ꯑꯗꯨꯒ ꯇꯣꯂꯣꯞꯅ ꯀꯃꯥꯏꯅ ꯇꯧꯕ ꯊꯥ 16ꯒꯤ ꯇꯣꯂꯣꯞ ꯄꯤꯔꯤꯅꯦ ꯁꯤ ꯑꯩꯈꯣꯏꯅ ꯃꯣꯏ ꯀꯩꯅꯣ ꯇꯧꯗꯕ ꯅꯠꯇꯦꯕꯀꯣ ꯑꯗꯒꯤ ꯗꯦꯟ ꯄꯨꯂꯤꯁꯁꯤ ꯌꯦꯡꯉꯣ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯀꯃꯥꯟꯗꯣ ꯌꯥꯝ ꯀꯤꯅꯔꯝꯃꯤꯗꯅ ꯀꯃꯥꯟꯗꯣ ꯀꯤꯔꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯉꯁꯥꯏꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯊꯕꯛ ꯌꯥꯝ ꯐꯕ ꯀꯃꯥꯟꯗꯣ ꯄꯥꯔꯁꯣꯅꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯃꯃꯤꯡ ꯄꯜꯂꯔꯣꯏꯕꯀꯣ ꯃꯣꯏꯁꯤ ꯀꯥꯏ ꯇꯧꯏ ꯃꯣꯏꯁꯤ ꯃꯌꯨꯝꯗ ꯍꯜꯍꯟꯗꯦ ꯃꯌꯨꯝꯗ ꯍꯜꯂꯒꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯠꯂꯝꯕ ꯌꯥꯏ ꯑꯃ ꯇꯧꯔꯒ ꯁꯥꯎꯔꯤꯕꯅꯤꯅꯀꯣ ꯅꯠꯇ꯭ꯔꯥ ꯈꯨꯠ ꯊꯣꯡꯅꯕꯗꯨꯗ ꯃꯤ ꯑꯃ ꯁꯤꯔꯦ ꯑꯅꯤ ꯁꯤꯔꯦ ꯑꯗꯩ ꯁꯥꯎꯔꯕꯅꯤꯅ ꯃꯥ ꯏꯃꯨꯡꯗꯨꯁꯨ ꯃꯩ ꯊꯥꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯀꯝꯄ꯭ꯂꯦꯛꯁꯇ ꯃꯣꯏ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯁꯦꯝꯃꯤꯁꯤ ꯎꯗ꯭ꯔꯣ ꯐꯦꯃꯤꯂꯤ ꯇꯧꯔ ꯂꯩꯍꯜꯂꯤ ꯅꯠꯇ꯭ꯔꯣ ꯃꯇꯝꯗꯨꯗ ꯂꯩꯔꯝꯃꯤꯁꯤꯕꯣꯕ ꯍꯧꯖꯤꯛ ꯀꯔꯤ ꯁꯦꯝꯃꯤꯒꯦ ꯁꯤꯅꯤ ꯃꯇꯝꯗꯨꯗ ꯁꯦꯝꯈꯤꯕ ꯄꯨꯂꯤꯁꯀꯤ ꯁ꯭ꯇꯔꯛꯆꯔ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯂꯣꯏ ꯀꯥꯏꯊꯔꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯔꯒꯗꯤ ꯁ꯭ꯋꯥꯏꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯌꯥꯝ ꯑꯃ ꯍꯥꯡꯉꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗ ꯗꯦꯟ ꯊꯧꯅꯥ ꯂꯩꯔꯣꯏꯕ ꯑꯩꯗꯤ ꯀꯩꯗꯧꯔꯦ ꯅꯣꯏ ꯅꯥꯛꯇ ꯂꯥꯛꯇꯧꯁꯨ ꯅꯠꯇꯦ ꯅꯣꯏ ꯂꯩꯀꯥꯏꯗ ꯆꯪꯗꯧꯁꯨ ꯂꯩꯇ꯭ꯔꯦ ꯑꯩ ꯂꯩꯀꯥꯏꯗ ꯆꯪꯗꯧꯁꯨ ꯂꯩꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯀ꯭ꯋꯥꯇꯔ ꯆꯪꯉ ꯇꯨꯝꯒꯗꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯩ ꯐꯦꯃꯤꯂꯤ ꯂꯣꯏ ꯂꯩꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯃꯌꯥꯝ ꯑꯃ ꯃꯣꯏꯗ ꯄꯟꯒꯗꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯗꯣ ꯄꯜꯍꯟꯗꯕ ꯉꯝꯃꯒꯗꯤ ꯄꯨꯂꯤꯁꯁꯤ ꯃꯄꯥꯡꯒꯜ ꯀꯜꯂꯦꯕꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯃꯄꯥꯡꯒꯜ ꯀꯟꯗꯦꯕ ꯑꯩꯅ ꯍꯣꯔꯦꯟ ꯌꯨꯝ ꯆꯠꯄꯗꯤ ꯏꯊꯟꯅ ꯆꯠꯇꯣꯏꯅꯤꯀோ ꯁꯔꯀꯥꯔꯁꯤꯗ ꯃꯣꯏ ꯑꯍꯨꯝ ꯁ꯭ꯋꯥꯏꯗ ꯂꯨꯝ ꯂꯩꯔꯝꯃꯒ ꯅꯨꯡꯅ ꯁꯨꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯣꯡꯃꯩ ꯄꯥꯏꯔ ꯆꯠꯄꯁꯨ ꯌꯥꯄꯣꯟꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯀꯩꯗꯧꯅꯅꯤꯒꯦ ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯉꯥꯡꯅꯈ ꯂꯣꯏꯔꯦꯗ ꯌꯥꯅ ꯌꯥꯅꯕ ꯇꯧꯔ ꯂꯣꯏꯔꯦꯗ ꯅꯣꯡꯃꯩ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯐꯥꯕꯗ ꯑꯗꯨꯝ ꯄꯤꯊꯣꯛꯈꯤ ꯍꯥꯏꯗꯨꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥ ꯀꯣꯝꯃꯦꯗꯅ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯔꯦꯗꯅ ꯑꯗꯨꯕꯨ ꯃꯌꯥꯝꯗꯨꯅꯁꯨ ꯀꯩꯗꯧꯔꯦ ꯈ꯭ꯋꯥꯏ ꯐꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯤ ꯍꯥꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯍꯟꯗꯕ ꯃꯤꯅꯤ ꯍꯥꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯄꯨꯟꯁꯤ ꯀꯠꯀꯗꯣꯏꯅꯦꯕꯀꯣ ꯀꯠꯀꯗꯧꯔꯤꯕ ꯃꯄꯨꯟꯁꯤ ꯀꯠꯀꯗꯧꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯔꯦꯝꯕꯗ ꯃꯄꯨꯟꯁꯤ ꯃꯥꯡꯍꯟꯒꯗꯧ ꯅꯠꯇꯦꯕꯀꯣ ꯐꯖꯕ ꯅꯤꯌꯣꯝ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯕ ꯊꯧꯁꯤꯜ ꯃꯌꯥꯝ ꯑꯃ ꯊꯧꯔꯥꯡ ꯃꯌꯥꯝ ꯑꯃ ꯇꯧꯔꯀꯥꯟꯗꯨꯗ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯌꯣꯕꯀꯣ ꯁꯣꯏꯗꯠꯁꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦꯕꯀꯣ ꯑꯗꯨꯅ ꯁꯦꯀ꯭ꯔꯦꯠ ꯀꯣ ꯁꯦꯀ꯭ꯔꯦꯠ ꯐꯟ ꯀꯗꯥꯏꯗ ꯊꯝꯃꯤ ꯀꯣ ꯁꯣꯔꯁꯇ ꯄꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯁꯤ ꯑꯣꯗꯤꯠꯇꯤ ꯇꯧ ꯌꯥꯗꯦ ꯑꯗꯣ ꯑꯝꯇꯪꯗꯤ ꯌꯦꯡꯍꯟꯅꯤꯡꯉꯤ ꯃꯤꯌꯥꯝꯒꯤ ꯀꯩꯅꯣꯕꯨ ꯂꯟꯕꯨ ꯀꯥꯡꯕꯨ ꯑꯃꯅ ꯉꯝꯃꯤ ꯀꯥꯏꯅ ꯄꯪꯉꯝꯕ ꯌꯥꯄꯣꯟꯇꯦꯕ ꯁꯤꯒꯗꯕ ꯋꯥꯅꯦꯕꯀꯣ ꯌꯥꯄꯣꯟꯇꯦꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯊꯥꯗꯐꯝ ꯊꯣꯛꯄꯗ ꯊꯥꯗꯗꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯗꯒꯤꯗꯤ ꯊꯥꯗꯒꯗꯕ ꯄꯣꯠꯇ ꯊꯥꯗꯗꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯀꯅꯥꯅ ꯁꯦꯟ ꯊꯥꯗꯟꯗꯣꯏꯅꯣ ꯑꯥꯗ ꯄꯨꯂꯤꯁꯀꯤ ꯃꯄꯥꯡꯒꯜ ꯉꯁꯥꯏ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯀꯣꯂꯥꯞꯁ ꯇꯧꯍꯜꯂꯤꯕ ꯃꯐꯝꯗꯨꯗ ꯄꯨꯂꯤꯁꯇ ꯃꯄꯥꯡꯒꯜ ꯄꯤꯕ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ ꯁꯤꯅꯤ ꯆꯨꯝꯗ꯭ꯔꯥ ꯀꯩꯅꯣ ꯄꯨꯂꯤꯁꯀꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯃꯌꯥꯝ ꯑꯃ ꯄꯤꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯒꯤꯗꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯑꯗꯨꯗꯤ ꯂꯥꯏꯔꯅ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗ ꯆꯪꯕ ꯌꯥꯔꯣꯏꯅ ꯃꯌꯥꯝ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯇꯧꯔ ꯊꯤꯡꯉꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯄꯨꯂꯤꯁ ꯀꯃꯥꯏꯅ ꯆꯥꯎꯈꯠꯍꯟꯗꯣꯏꯅꯣ ꯕꯦꯝꯃ ꯆꯥꯎꯈꯠꯍꯟꯕ ꯌꯥꯗꯦ ꯃꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯄꯨꯂꯤꯁꯇꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯂꯣꯒꯤꯅꯤ ꯂꯣꯒꯤ ꯊꯕꯛ ꯑꯗꯨꯝ ꯇꯧꯖꯁꯅꯨ ꯗꯦꯟ ꯑꯗꯨꯒ ꯑꯣꯔꯗꯔꯒꯤ ꯊꯕꯛꯇꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯒꯦꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯗꯨꯅ ꯂꯣꯏ ꯇꯧꯈ꯭ꯔꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯆꯪꯕ ꯌꯥꯗꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄꯗ ꯆꯪꯉꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯗꯣ ꯃꯣꯏꯅ ꯇꯧꯕꯗꯣ ꯃꯣꯏ ꯄꯥꯝꯗꯦ ꯃꯌꯥꯝꯅ ꯄꯥꯝꯗꯕ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯀꯔꯤꯒꯤ ꯄꯥꯝꯗ꯭ꯔꯤꯅꯣꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯣꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯏꯔꯥꯡ ꯑꯃ ꯊꯣꯛꯀꯥꯟꯗ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯊꯨꯕꯒꯤ ꯑꯣꯏꯅ ꯊꯥꯖꯤꯜꯂꯤ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯊꯥꯖꯤꯜꯂꯤ IRB ꯊꯥꯖꯤꯜꯂꯤ ꯆꯪꯕ ꯌꯥꯔꯣꯏꯅ ꯅꯨꯄꯤ ꯃꯌꯥꯝꯅ ꯊꯤꯡꯉꯤ ꯊꯠꯂꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯆꯠꯈ꯭ꯔꯣꯅ ꯇꯥꯜꯂꯤ
ꯁꯤ ꯃꯌꯥꯝꯁꯤꯅꯦꯕꯀꯣ ꯂꯩꯔꯤꯁꯤꯡꯁꯦ ꯁꯤ ꯑꯩꯈꯣꯏ ꯂꯣꯏ ꯎꯔꯨ ꯉꯥꯛꯇꯅꯤ ꯃꯁꯤꯃꯛ ꯀꯥꯏ ꯇꯧꯒꯦ ꯀꯥꯟꯗ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗꯁꯨ ꯇꯧꯏ ꯑꯗꯨꯒ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥꯗꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯂꯥꯛꯏꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤꯗꯤ ꯂꯟ ꯊꯨꯝ ꯉꯥꯛꯅꯅꯕꯅꯤ ꯃꯣꯏ ꯂꯥꯛꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯗꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯁꯤ ꯃꯐꯝ ꯃꯊꯧ ꯃꯆꯥ ꯇꯧꯍꯟꯒꯗꯕꯅꯤ ꯑꯦꯁ ꯄꯤ ꯀꯥꯏ ꯆꯠꯈ꯭रे ꯑꯗꯒꯤ ꯑꯦꯁ ꯗꯤ ꯄꯤ ꯑꯣ ꯀꯥꯏ ꯆꯠꯈ꯭रे ꯁꯨꯇꯤ ꯀꯔꯤꯒꯤ ꯂꯧꯔꯤꯅꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯤ ꯑꯝꯇ ꯂꯩꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯀꯥꯏꯅ ꯑꯗꯒꯤ ꯗꯦꯟ ꯑꯩꯈꯣꯏꯅ ꯋꯥꯀꯠꯄ ꯂꯥꯛꯄ ꯃꯇꯝꯗ ꯊꯕꯛ ꯐꯖꯅ ꯇꯧꯕꯤꯗ꯭रे ꯄꯨꯂꯤꯁꯅ ꯍꯥꯏꯁꯦ ꯅꯣꯡꯇ ꯇꯥꯗꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯄꯨꯂꯤꯁꯁꯦ ꯄꯨꯂꯤꯁ ꯄꯥꯝꯗꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯦ ꯄꯥꯝꯗꯦ ꯍꯥꯏꯕꯅꯤ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅꯅꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯏꯔꯠꯇꯕꯒꯤ ꯋꯥꯗꯤ ꯌꯥꯝꯅ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯏꯝꯄꯦꯛ ꯑꯃꯠꯇꯁꯨ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯝꯂꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤ ꯐꯒꯠꯍꯟꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ SDPO ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ 7 ꯑꯃꯗ ꯀ꯭ꯔꯤꯌꯦꯁꯟ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯣꯜꯁꯨ ꯊꯝꯂꯛꯂꯤ ꯃꯁꯤꯗ ꯂꯧꯈꯠꯂꯛꯏꯕ ꯍꯟꯗꯛꯀꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞꯁꯤꯃꯅ ꯑꯣꯖꯥ ꯀꯔꯤ ꯑꯑꯣꯟꯕ ꯍꯥꯏꯕꯗꯤ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤꯗ ꯈꯖꯤꯛꯇꯪ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯆꯤꯡ ꯑꯃꯗꯤ ꯇꯝ ꯑꯅꯤꯃꯛꯇ ꯆꯞ ꯆꯥꯕ ꯅ꯭ꯌꯨꯇ꯭ꯔꯦꯂꯤꯇꯤ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯕ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯃꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯊꯣꯛꯏꯕ CSCꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯅ꯭ꯌꯨ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯃ ꯍꯥꯏꯗ꯭ꯔꯥ ꯀꯦꯄꯤꯇꯣꯜ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯃꯁꯤꯗ ꯂꯩꯗꯣꯏꯁꯤ ꯀꯩꯅꯣꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯁꯤ ꯍꯣꯡꯒꯅꯤ ꯁꯤꯚꯤꯜ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯁꯤ ꯍꯣꯡꯒꯅꯤ ꯃꯟꯇ꯭ꯔꯤꯄꯨꯔꯒꯤꯗ ꯍꯣꯡꯒꯅꯤ ꯗꯦꯟ ꯁꯤꯗ ꯍꯣꯡꯕꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯀꯩꯅꯣꯐꯥꯎꯗ ꯃꯥꯒꯤ ꯀ꯭ꯋꯥꯇꯔꯐꯥꯎ ꯌꯥꯎꯔꯕ ꯌꯥꯏꯌꯦꯅ ꯍꯥꯏ ꯑꯇꯣꯞꯄ ꯑꯃꯁꯨ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯒꯤ ꯄꯨꯂꯤꯁꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣꯒꯤ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯇꯔꯁꯨ ꯑꯁꯤꯗ ꯍꯣꯡꯗꯣꯏꯅꯤ ꯑꯗꯒꯤꯗꯤ ꯍꯥꯏ ꯀꯣꯔꯠꯁꯨ ꯂꯩ ꯑꯗꯨꯅ ꯑꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯦ ꯌꯥꯝꯅ ꯄꯤꯛꯄ ꯑꯣꯏꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯗꯦꯟ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯀꯥꯗꯣꯏꯅꯤ IAS ꯃꯌꯥꯝ ꯑꯣꯐꯤꯁ ꯀꯥꯗꯣꯏꯅꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯄ ꯌꯥꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯃꯌꯥꯝ ꯈꯪꯕꯤꯔꯤꯉꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯑꯃ ꯊꯣꯔꯛꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯅꯠꯇ꯭ꯔꯒꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤꯗ ꯅꯠꯇ꯭ꯔꯒꯅ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯂꯩꯐꯝꯗꯨꯗ ꯍꯦꯛ ꯊꯣꯝꯖꯤꯟꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯩꯀꯥꯟꯗ ꯇꯉꯥꯏꯃꯛ ꯐꯗꯅ ꯉꯁꯥꯏꯒꯤ ꯑꯁꯤꯈꯛꯀꯤ ꯑꯣꯏꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯈꯛꯁꯤ ꯊꯝꯐꯝ ꯊꯣꯛꯏꯅ ꯑꯗꯨꯝ ꯃꯁꯤ ꯑꯗꯨꯝ ꯐꯥꯎꯕ ꯄꯣꯠ ꯑꯃꯅꯤ ꯁꯤꯒꯤ ꯄ꯭ꯔꯄꯣꯖꯦꯜ ꯃꯌꯥꯝꯁꯦ ꯑꯅꯧꯕ ꯅꯠꯇꯦ ꯃꯌꯥꯝꯅ ꯑꯅꯧꯕ ꯑꯣꯏꯅ ꯁꯨꯝ ꯂꯧꯕ ꯋꯥꯅꯦꯕꯀꯣ ꯍꯥꯟꯅꯒꯤ ꯒꯃꯦꯟ ꯑꯃ ꯂꯩꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯃꯁꯤ ꯊꯧꯔꯥꯡ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯣ ꯍꯟꯗꯛꯁꯤꯇꯪ ꯂꯥꯏꯕꯛ ꯐꯗꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯃ ꯍꯥꯏꯒꯗ꯭ꯔꯥ ꯅꯝꯃꯨꯕꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒ ꯆꯠꯅꯔꯅꯤ ꯍꯥꯏꯕꯅꯤ ꯂꯥꯏꯁꯤꯀꯣ ꯑꯗꯒꯤꯗꯤ SDPO ꯍꯥꯏ ꯀꯣ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ 23ꯒꯤ ꯃꯥꯒꯤ ꯄꯣꯁꯅꯤ ꯃꯥ ꯍꯥꯡꯗꯣꯏꯁꯦ ꯀꯣ ꯄꯣꯁ ꯑꯃ ꯍꯥꯡꯗꯣꯏꯅꯤ ꯄꯣꯁ ꯃꯌꯥꯝꯁꯤ ꯍꯥꯡꯕꯗ ꯅꯠꯇꯅ 23ꯁꯤ ꯍꯥꯡꯕꯗ ꯅꯠꯇꯅ ꯃꯥꯒꯤ ꯑꯣꯐꯤꯁ ꯃꯌꯥꯝ ꯂꯣꯏ ꯆꯂꯥꯏꯗꯣꯏꯅꯦꯕꯀꯣ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯆꯂꯥꯏꯗꯣꯏꯅꯣ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ ꯃꯌꯥꯝ ꯍꯥꯡꯗꯣꯛꯄ ꯂꯩꯈꯤꯀꯣ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯀꯥꯡꯄꯣꯛꯄꯤ ꯑꯅꯧꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯒꯤꯗꯤ ꯀꯥꯡꯄꯣꯛꯄꯤꯗ ꯅꯠꯇꯦ ꯍꯥꯡꯉꯛꯏꯁꯤꯡꯁꯤ ꯅꯣꯅꯦꯁꯨ ꯑꯅꯧꯕꯅꯤ ꯑꯗꯒꯤꯗꯤ ꯅꯣꯅꯦ ꯑꯗ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯐꯦꯖꯣꯜ ꯃꯌꯥꯝꯁꯤ ꯍꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯅꯧꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯒꯤ ꯁꯕ ꯗꯤꯕꯤꯖꯟ ꯇꯣꯉꯥꯟꯅ ꯑꯅꯧꯕ ꯄꯨꯈꯠꯂꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯥꯛꯇ ꯂꯩꯕ ꯃꯌꯥꯝꯁꯤꯡꯁꯤ SDPOꯒꯤ ꯊꯥꯛꯇ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯒꯤ ꯊꯥꯛꯇ ꯂꯩꯇꯕ ꯌꯥꯗꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯤ SDPO ꯍꯥꯏꯕꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯍꯧꯖꯤꯛꯇ ꯃꯔꯨ ꯑꯣꯏꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯡꯗꯣꯛꯏꯁꯦ ꯍꯥꯡꯗꯣꯛꯏ ꯃꯔꯝꯁꯤ ꯌꯥꯝꯅ ꯃꯔꯝ ꯌꯥꯝ ꯆꯥꯕꯖꯥꯠꯅꯤ ꯌꯥꯝꯅ ꯊꯦꯡꯃꯜꯂꯝꯅꯤꯀꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ maro oina SDPO sina akhoi investigating officer IO oidradi yadaba case mayam am lay khudam oina habda terrorist ki or natagana numai phaba lalhobaga mari lenaba kano mayam singje extortion mayam mayam singje sigi kano singje masagi SDPO na IO oiganeba magi makhada SI amana mateng pangbai wani anu soidi agano gi SDPO gi chatpani na yam maru oi aduna magi yaudragadi singda sungaire tamda sungaire case anda pakhak pa yadeba ko aduna SDPO amana akhoi police station mari puba yauri ko adagidi manga puba yauri singye adagidi tapak ta budi khap phare ko tapak ta imphal gi sida SDPO phami sina singjamai puba adagidi den city puba sem yae bako adagidi atete myam puba su yai wangoi puba lo yae bako nakpani na aduga migi asunda kandadi singilam dadi kadore lam anakpashi leite bako lambi phauna da banina kilometer kundang lapi haraga su kunnai sida nong sutna sappa yafum yauri ne bako
aduna moigi oina yengagadi anak mafamda STPO gi magi kanosi thamdaba yadaba pot khara yawebako sima mayam sina maram oiraga ai police station adagidi amasung masagi STPO gi office mayam ama ai mathang hangdorok panena lawi hoji yengasi Kangpopi district si nauna hangdo okanda Kangpopi da STPO gi office omni mana pilise ko amana kai da STPO Kangpopi hayom lehorani STPO Saparmaina hayom lehorani STPO New Kechel man bi hayom lehorani natra adagi tenu upal su nauna hangi bani hana sadel na purami adagi di sisu kadoge bu STPO tenu upal hai ado hana di more khtang le more di STPO ngu phame bako more gi STPO na tenu upal puban nuai bongo de bako ado hojekti tuan lereni hana more legrami ko ar kamjong su kasom khulen haibam ga lere adagi kamjong haibam ga ani thone hojik lereni STPO se ko adagi Prejol district da Parbung da ama thamani si posima khoi ure none gi su none da hanga lere ar Imphal East district ki oina masagi khoina hajari ba khoi mantri phugi da hangdori ba new khoi capital complex se masida STPO ama legane police station jo hangani STPO su legani sim lere adagi date Sandel da sapi karong lere adagi Susampur da singar hakale Tamenglong district da tamai hakale sigi mayam sigi hegalai basigi maru iba maramdi ngasagi Manipur policy mapangal kangkal annabani number 1 kangkal annabani adugo den ngasagi lady ba case mayam jingji ningthi jana thabak sur na khotna toroga magi matam sana sarse thagatana while sangi hondana mara leba mi singsi charak pinana bagi adugumba wakalon da khumang chokchen na bagi wakalon da lengkat panena lawi apho khongtang ni hana torom da base masimak laibak thibani ko hojikti khoi yengbi yai ngasagi kaino se singi district singda khoina singi district mayam yengse police station mayam amalai leibase police station da mihat mipun ni khangde mi phubagi ni khangde ama do extortion gi ni khangde aduga den adai khulai paiba lalo phabagi ni khangde amta leiti case da lak sahim da amakha la ka to kone ko ukhul so amakha ma la to kone sula la to yor ni ko se kari gi no harakanda Manipur police da complaint to ba sarade sima khana gadam ni ko moi da complaint to bodo yade tongnati kai tawi innocent aim da tawi natagana magi branch oina leriba mayam ma ko magi civil society organization oina leriba kangu do aro tawi then atopa amana kamai to gibo moigi khoi village sing da tawi adana moina waili smai tawi ba ko aduna kesi ayamba singda leite ko leite loi magni phamaga leimak tani anamba gano si singai si naga khakta te kuki su amta leite kuki da nongmi kapi kholi me hana ha tangai phadaga da kes no wani atai tan lodi mui man da loi mag lusan da bangak tani ado hojiti maitai ga kuki gi marakta asoba class ama thokra matung dadi masagi STPO gi mayam ji tangai phadaba mayam ama lere ko leibasi masagi khwaidagi luba khwaidagi chawba adagi di kamai to gebu matik mayai leiba mina crime to se khogi kanomna kanogi police station gi OC amana mai mathata case lo se yadi ko ka tongdi ko aduna kitang arubu oragadi STPO gi thakta leiba kangu sina pae ko aduna STPO si mayam yengbiro ko shada sungaire kulai paiba la lobo ma pharaba magi ayo kanana oini haidagadi SDPO no oigani ko SDPO no oigani ado o sidi kadoge bu madi case transfer to bukani mana kan pai dis kan tongom deba ko sile aduna hojiki singda karigi damakta kamai toraga police ki da case wakat lakrino haidodi mayam khambirang bani koina kanna haru yade adubu handaki 2023 gi May dagidi kanogi crime mayam ama lakhre ko hanaba sunaba mayam lai madugi pending the lady ba case solution pangam na bagi damakta case lokhot pangam da mayam lokhot na bagi damakta then ngasagi huran chinthi to ba mayam phatawri to ba mayam phana na bagi damakta police ki mapangan kakat na bagi damakta mui le ragadi pharena officer mayam le ragadi pharena aduga aroi bada amana kamai to gebu MCS ki MPS ki kuthang da anoba police officer khara nipan gumba training loi rebo ko moju posting pi de yataba adu mayam di yenga mathang hangdor pane na ai lawi phaba khongthang amani taramna okhum thoi na ismai thamjaki okay oja marak am tang tha cha hoge Auziki koi di chingda koi di crime gi koi report tau daba si makna si gi ko sina oiga drive di koi na dum thengna jabada chingda tabsi koi chwai gi chil naw sing na chingda tabsi taning da na koi
ꯋꯥꯅꯣꯝꯕꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯌꯥꯝ ꯊꯦꯡꯅꯩ ꯃꯁꯤꯃꯛꯁꯨ ꯉꯁꯥꯏꯒꯤ ꯀꯦꯁ ꯂꯩꯇꯕꯁꯤꯃꯛꯅ ꯇꯥꯅꯤꯡꯗꯕ ꯑꯣꯏꯗꯣꯏꯔꯥ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯑꯣꯖꯥ ꯁꯤꯒꯤ ꯃꯇꯥꯡꯁꯤꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯂꯣꯁꯤ ꯇꯝꯄꯥꯛ ꯈꯛꯇꯗ ꯆꯠꯂꯤ ꯑꯌꯥꯝꯕ ꯑꯌꯥꯝꯕ ꯆꯠꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯤꯁꯨ ꯌꯥꯝꯃꯤ ꯀ꯭ꯔꯥꯏꯝ ꯇꯧꯕꯁꯨ ꯌꯥꯝ ꯌꯥꯝꯃꯤ ꯁ꯭ꯋꯥꯏꯗ ꯀ꯭ꯔꯥꯏꯝ ꯇꯧꯔꯒꯗꯤ ꯄꯨꯂꯤꯁꯀꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯤ ꯍꯦꯟꯒꯠꯇ ꯌꯥꯗꯦꯗꯅ ꯀ꯭ꯔꯥꯏꯝꯁꯨ ꯇꯧꯏ ꯗꯦꯟ ꯑꯗꯒꯤꯗꯤ ꯅꯠꯇꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯑꯣꯏꯗ ꯄꯥꯠꯇ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯃꯤꯁꯨ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯆꯤꯡꯗꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯍꯜꯂꯦ ꯁꯤꯃ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯆꯤꯡꯗ ꯂꯩꯔꯤꯁꯤꯡꯁꯦ ꯂꯝꯕꯤ ꯊꯣꯡꯁꯨ ꯐꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯒꯤꯗꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯐꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯒꯤꯗꯤ ꯃꯩꯒꯤ ꯐꯤꯕꯝ ꯐꯠꯇꯦ ꯐꯠꯇꯕ ꯑꯗꯒꯤꯗꯤ ꯀ꯭ꯋꯥꯇꯔ ꯅꯤꯡꯊꯤꯅ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯃꯤ ꯑꯃꯅ ꯎꯈ꯭ꯔꯨꯜꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝ ꯑꯃꯗ ꯄꯣꯁꯇꯤꯡ ꯇꯥꯔꯦꯅꯦ ꯇꯥꯔꯀꯥꯟꯗ ꯃꯥꯅ ꯇꯥꯕ ꯍꯥꯏꯁꯦ ꯍꯪꯒꯠ ꯍꯟꯗ ꯌꯥꯄꯣꯟꯇ꯭ꯔꯦꯗꯅ ꯅꯠꯇ꯭ꯔꯥ ꯌꯦꯡꯉꯁꯦꯕꯀꯣ ꯕꯣꯔꯗꯔꯗꯨꯗ ꯇꯥꯔꯨꯔꯦ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯌꯦ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯃ ꯂꯩꯌꯦꯅ ꯈꯜꯂꯁꯦꯕꯀꯣ ꯃꯗꯨ ꯆꯠꯂꯨꯔꯦ ꯃꯥ ꯆꯠꯂꯀꯥꯟꯗ ꯃꯥꯏ ꯀ꯭ꯋꯥꯇꯔꯁꯨ ꯂꯩꯇꯦ ꯀꯗꯥꯏꯗ ꯃꯥ ꯂꯩꯔꯒ ꯑꯉꯥꯡ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯇꯝꯕꯤꯗꯣꯏꯅꯣ ꯌꯦꯡꯉꯣꯕꯀꯣ ꯀꯌꯥꯝ ꯁꯥꯊꯤꯅ ꯋꯥꯠꯀꯦꯁꯦ ꯑꯩꯈꯣꯏ ꯌꯦꯡꯉꯣꯕ ꯗꯤꯕꯂꯞꯃꯦꯟꯁꯦ ꯆꯤꯡꯗ ꯑꯗꯨꯅ ꯆꯤꯡ ꯇꯝ ꯊꯣꯡ ꯃꯥꯟꯅꯍꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯟꯕꯗ ꯍꯪꯒꯣꯏꯅꯕ ꯄꯣꯠ ꯑꯃ ꯑꯣꯏꯌꯦꯕ ꯇꯉꯥꯏ ꯐꯗꯅ ꯃꯥꯒꯤ ꯕꯦꯁꯤꯛ ꯀꯣ ꯁꯤꯗꯤ ꯆꯤꯡꯗꯁꯨ ꯂꯩꯍꯟꯗꯕ ꯌꯥꯗꯦꯕꯀꯣ ꯃꯩ ꯐꯖꯅ ꯐꯪꯍꯟꯕ ꯇꯥꯏ ꯏꯁꯤꯡ ꯐꯖꯅ ꯐꯪꯍꯟꯕ ꯇꯥꯏ ꯂꯝꯕꯤ ꯊꯣꯡ ꯐꯖꯅ ꯐꯍꯟꯕ ꯇꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯒꯤꯗꯤ ꯄꯨꯂꯤꯁꯅꯦꯅ ꯍꯥꯏꯔꯦ ꯀꯣ ꯏꯟꯁꯄꯦꯛꯇꯔꯅꯦꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨꯗ ꯒꯥꯔꯤ ꯌꯥꯗꯕ ꯄꯨꯁꯜꯂꯛꯀꯗꯧꯗꯣꯏꯕ ꯒꯥꯔꯤ ꯌꯥꯕ ꯃꯌꯥꯝꯅ ꯀꯅꯥꯅ ꯇꯣꯡꯅꯤ ꯁ꯭ꯋꯥꯏꯗ ꯑꯥꯏꯖꯤꯅ ꯇꯣꯡ ꯂꯩꯒꯅꯤ ꯗꯤꯖꯤꯅ ꯇꯣꯡ ꯂꯩꯒꯅꯤ ꯑꯗꯒꯤꯗꯤ ꯀꯅꯥ ꯃꯥꯏ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯃꯌꯥꯝꯅ ꯇꯣꯡ ꯂꯩꯒꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯀꯥꯡꯕꯨꯅ ꯇꯣꯡ ꯂꯩꯒꯅꯤ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏ ꯇꯣꯡ ꯂꯩꯅꯦꯕꯀꯣ ꯑꯗꯨ ꯀꯩꯗꯧꯒꯦꯕꯨ ꯆꯤꯡꯗ ꯂꯩꯕ ꯄꯨꯂꯤꯁꯇꯨꯗꯤ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏ ꯈꯤꯇꯪ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯂꯩꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯤꯀꯞ ꯚꯥꯟ ꯍꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯗ ꯑꯣꯁꯤ ꯆꯠꯂꯤꯅꯤ ꯅꯠꯇ꯭ꯔꯥ ꯊꯥꯎꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕ ꯑꯃ ꯇꯧꯔꯤ ꯃꯌꯥꯝ ꯑꯗꯨꯒꯨꯝꯕ ꯄꯥꯞꯀꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯌꯥꯝꯗꯨꯅ ꯆꯤꯡꯗ ꯂꯩꯅꯤꯡꯗꯕꯅꯦꯅ ꯑꯩ ꯂꯧꯋꯦꯕꯀꯣ ꯑꯗꯨꯅ ꯈꯔ ꯐꯖꯅ ꯆꯨꯝꯅ ꯇꯧꯔꯛꯑꯒꯗꯤ ꯀꯩꯗꯧꯅ ꯂꯩꯌꯨ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯝ ꯂꯩꯅꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯋꯥꯠꯂꯤ ꯈꯔ ꯆꯨꯝꯅ ꯃꯑꯣꯡ ꯆꯨꯝꯅ ꯁꯦꯝꯕꯤꯔꯒꯗꯤ ꯑꯩ ꯂꯩꯔꯛꯀꯅꯤꯅ ꯈꯜꯂꯤ ꯑꯣꯖꯥ ꯋꯥꯍꯪ ꯑꯃꯇꯪꯒ ꯁꯤꯁꯨ ꯑꯃꯨꯛ ꯍꯪꯕꯤꯌꯨ ꯂꯩ ꯍꯥꯏꯗꯤ ꯍꯦꯛ ꯍꯪꯕ ꯌꯥꯝ ꯍꯥꯏꯔꯤꯕ ꯍꯪꯕꯤꯔꯣ ꯍꯥꯏꯗꯤ ꯆꯤꯡꯗ ꯃꯈꯣꯏꯒꯤ ꯍꯥꯏꯗꯤ ꯁꯦꯝꯒꯠ ꯗꯦꯕꯂꯞꯃꯦꯟ ꯑꯁꯨꯌꯥꯝꯅ ꯋꯥꯠꯂꯤꯁꯦ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯃꯈꯣꯏꯒꯤ ꯆꯥꯛꯊꯨꯡꯁꯤ ꯐꯖꯅ ꯊꯨꯡꯉꯤ ꯊꯨꯡꯗꯦ ꯍꯥꯏꯕꯒꯤ ꯏꯁꯨ ꯑꯃꯁꯨ ꯂꯩꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯆꯤꯡꯗ ꯑꯁꯨꯌꯥꯝꯅ ꯗꯦꯕꯂꯞꯃꯦꯟ ꯋꯥꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯀ꯭ꯋꯥꯇꯔ ꯑꯃ ꯒꯥꯔꯤꯒꯤ ꯑꯣꯏꯔో ꯁꯤ ꯋꯥꯠꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯆꯥꯛꯊꯨꯡꯁꯤ ꯀꯗꯥꯏꯗ ꯃꯥꯡꯉꯤꯕꯅꯣ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯁꯤꯅ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯗꯦꯕꯂꯞꯃꯦꯟꯁꯦ ꯁꯦꯝꯒꯠꯇꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯗꯥꯏꯗ ꯃꯥꯡꯈꯤꯕ ꯑꯣꯏꯗꯣꯏꯅꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯃꯇꯪ ꯑꯣꯖꯥ ꯑꯃꯇꯪ ꯑꯩꯈꯣꯏꯅ ꯗꯤꯕꯂꯞꯃꯦꯟ ꯍꯥꯏ ꯀꯥꯟꯗ ꯗꯤꯕꯂꯞꯃꯦꯟꯁꯤ ꯃꯈꯜ ꯌꯥꯝ ꯌꯥꯝꯃꯤ ꯀꯣ ꯑꯗꯨꯅ ꯃꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯂꯣꯏ ꯇꯥꯏꯅꯕꯁꯨ ꯌꯥꯔꯣꯏ ꯀꯣ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯅ ꯉꯝꯃꯤꯁꯤ ꯀꯩꯅꯣ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯂꯞꯃꯦꯟ ꯐꯟꯗꯨ ꯈꯛꯇꯅꯤ ꯃꯥꯅ ꯉꯝꯗꯣꯏꯁꯤ ꯀꯣ ꯑꯗꯨ ꯈꯛꯇꯪ ꯃꯥꯅ ꯃꯑꯣꯡ ꯆꯨꯝꯅ ꯁꯤꯟꯅꯖꯕ ꯉꯝꯃꯤ ꯃꯑꯣꯡ ꯆꯨꯝꯅ ꯁꯤꯟꯅꯖꯗ꯭ꯔꯒ ꯃꯌꯥꯝꯗꯨꯒꯤ ꯋꯥꯅꯦꯕꯀꯣ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯒ ꯗꯦꯟ ꯂꯝꯕꯤ ꯁꯦꯝꯕ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯂꯝꯕꯤ ꯁꯦꯝ ꯌꯥꯕ꯭ꯔꯣ ꯂꯝꯕꯤꯕꯨ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯁꯦꯝ ꯌꯥꯕ꯭ꯔꯥꯕ ꯑꯗꯨꯒꯤ ꯁꯦꯝꯅꯕ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤ ꯂꯩ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯄꯥꯟꯅꯔꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯑꯦꯝ ꯑꯦꯜ ꯑꯦꯗ ꯂꯝꯕꯤ ꯁꯦꯝꯗ꯭ꯔꯦ ꯀꯥꯏꯅ ꯕꯣꯏꯀꯣꯠ ꯇꯧꯅꯤꯒ ꯍꯥꯏꯁꯤꯡꯗꯨ ꯑꯩ ꯑꯃꯗꯨ ꯆꯨꯝꯗꯕꯅꯦꯅ ꯈꯜꯂꯤ ꯀꯣ ꯑꯗꯨꯅꯤ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯃꯥꯏ ꯃꯊꯧꯁꯦ ꯀꯔꯤꯅꯣ ꯒꯥꯏꯁꯦ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯆꯥꯛꯊꯨꯡ ꯃꯠꯄ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯃꯠꯄ ꯀꯩꯁꯨ ꯑꯣꯏꯅꯤꯡꯉꯥই ꯂꯩꯇꯦ ꯑꯗ ꯊꯥꯗꯕꯗꯨꯗ ꯈꯔ ꯍꯦꯟꯅ ꯊꯥꯗꯈꯤꯕ ꯍꯥꯏꯕ ꯑꯃ ꯂꯩꯅꯦꯕꯀꯣ ꯄꯩꯁꯥꯕꯨ ꯄꯪꯃꯠ ꯌꯥꯄꯣꯟꯇꯦꯗ ꯀꯩꯅꯣꯒꯤ ꯃꯤꯌꯥꯝꯒꯤ ꯀꯩꯅꯣꯕꯨ ꯂꯟꯕꯨ ꯀꯥꯡꯕꯨ ꯑꯃꯅ ꯉꯝꯃꯤ ꯀꯥꯏꯅ ꯄꯪꯃꯠ ꯌꯥꯄꯣꯟꯇꯦꯕ ꯁꯤꯒꯗꯕ ꯋꯥꯅꯦꯕꯀꯣ ꯌꯥꯄꯣꯟꯇꯦꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯊꯥꯗꯐꯝ ꯊꯣꯛꯄꯗ ꯊꯥꯗꯗꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯗꯒꯤꯗꯤ ꯊꯥꯗꯒꯗꯕ ꯄꯣꯠꯇ ꯊꯥꯗꯗꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯀꯅꯥꯅ ꯁꯦꯟ ꯊꯥꯗꯟꯗꯣꯏꯅꯣ ꯑꯥꯗ ꯄꯨꯂꯤꯁꯀꯤ ꯃꯄꯥꯡꯒꯜ ꯉꯁꯥꯏ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯀꯣꯂꯥꯞꯁ ꯇꯧꯍꯜꯂꯤꯕ ꯃꯐꯝꯗꯨꯗ ꯄꯨꯂꯤꯁꯇ ꯃꯄꯥꯡꯒꯜ ꯄꯤꯕ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ ꯁꯤꯅꯤ ꯆꯨꯝꯗ꯭ꯔꯥ ꯀꯩꯅꯣ ꯄꯨꯂꯤꯁꯀꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯃꯌꯥꯝ ꯑꯃ ꯄꯤꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯒꯤꯗꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯑꯗꯨꯗꯤ ꯂꯥꯏꯔꯅ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗ ꯆꯪꯕ ꯌꯥꯔꯣꯏꯅ ꯃꯌꯥꯝ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯇꯧꯔ ꯊꯤꯡꯉꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯄꯨꯂꯤꯁ ꯀꯃꯥꯏꯅ ꯆꯥꯎꯈꯠꯍꯟꯗꯣꯏꯅꯣ ꯕꯤꯃ ꯆꯥꯎꯈꯠꯍꯟꯕ ꯌꯥꯗꯦ ꯃꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯄꯨꯂꯤꯁꯇꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯂꯣꯒꯤꯅꯤ ꯂꯣꯒꯤ ꯊꯕꯛ ꯑꯗꯨꯝ ꯇꯧꯖꯁꯅꯨ ꯗꯦꯟ ꯑꯗꯨꯒ ꯑꯣꯔꯗꯔꯒꯤ ꯊꯕꯛꯇꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯒꯦꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯗꯨꯅ ꯂꯣꯏ ꯇꯧꯈ꯭ꯔꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯆꯪꯕ ꯌꯥꯗꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄꯗ ꯆꯪꯉꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯗꯣ ꯃꯣꯏꯅ ꯇꯧꯕꯗꯣ ꯃꯣꯏ ꯄꯥꯝꯗꯦ ꯃꯌꯥꯝꯅ ꯄꯥꯝꯗꯕ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯀꯔꯤꯒꯤ ꯄꯥꯝꯗ꯭ꯔꯤꯅꯣꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯣꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯏꯔꯥꯡ ꯑꯃ ꯊꯣꯛꯀꯥꯟꯗ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯊꯨꯕꯒꯤ ꯑꯣꯏꯅ ꯊꯥꯖꯤꯜꯂꯤ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯊꯥꯖꯤꯜꯂꯤ ꯑꯥꯏ ꯑꯥꯔ ꯕꯤ ꯊꯥꯖꯤꯜꯂꯤ ꯆꯪꯕ ꯌꯥꯔꯣꯏꯅ ꯅꯨꯄꯤ ꯃꯌꯥꯝꯅ ꯊꯤꯡꯉꯤ ꯊꯠꯂꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ
ꯆꯠꯈ꯭ꯔꯣꯅ ꯇꯥꯜꯂꯤ ꯁꯤ ꯃꯌꯥꯝꯁꯤꯅꯦꯕꯀꯣ ꯂꯩꯔꯤꯁꯤꯡꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯎꯔꯨ ꯉꯥꯛꯇꯅꯤ ꯃꯁꯤꯃꯛ ꯀꯥꯏ ꯇꯧꯒꯦ ꯀꯥꯟꯗ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗꯁꯨ ꯇꯧꯏ ꯑꯗꯨꯒ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥꯗꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯂꯥꯛꯏꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤꯗꯤ ꯂꯟ ꯊꯨꯝ ꯉꯥꯛꯅꯅꯕꯅꯤ ꯃꯣꯏ ꯂꯥꯛꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯗꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯁꯤ ꯃꯊꯧ ꯃꯆꯥ ꯇꯧꯍꯟꯒꯗꯕꯅꯤ ꯑꯦꯁ ꯄꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯗꯒꯤ ꯑꯦꯁ ꯗꯤ ꯄꯤ ꯑꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯁꯨꯇꯤ ꯀꯔꯤꯒꯤ ꯂꯧꯔꯤꯅꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯤ ꯑꯝꯇ ꯂꯩꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯀꯥꯏꯅ ꯑꯗꯒꯤ ꯗꯦꯟ ꯑꯩꯈꯣꯏꯅ ꯋꯥꯀꯠꯄ ꯂꯥꯛꯄ ꯃꯇꯝꯗ ꯊꯕꯛ ꯐꯖꯅ ꯇꯧꯕꯤꯗ꯭ꯔꯦ ꯄꯨꯂꯤꯁꯅ ꯍꯥꯏꯁꯦ ꯅꯣꯡꯇ ꯇꯥꯗꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯄꯨꯂꯤꯁꯁꯦ ꯄꯨꯂꯤꯁ ꯄꯥꯝꯗꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯦ ꯄꯥꯝꯗꯦ ꯍꯥꯏꯕꯅꯤ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅꯅꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯏꯔꯠꯇꯕꯒꯤ ꯋꯥꯗꯤ ꯑꯩ ꯁꯤꯗꯗꯤ ꯑꯣꯏꯔꯣꯏꯅ ꯈꯜꯂꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯈꯥ ꯆꯠꯊꯖꯕ ꯑꯣꯏꯅ ꯑꯩ ꯑꯁꯤꯗ ꯅꯥꯀꯜꯂꯣꯝꯗ ꯌꯦꯡꯉꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯕꯖꯦꯠꯀꯤ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯀꯣ ꯑꯦꯔꯥꯎꯟ 30% ꯃꯨꯛꯇꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯆꯠꯂꯤꯕꯅꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯑꯣꯖꯥꯅꯤꯅ ꯊꯝꯕꯤꯔꯤꯕ ꯄꯥꯕꯨꯡꯒ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯃꯇꯨꯡ ꯏꯟꯅ ꯔꯤꯀ꯭ꯋꯥꯏꯔ ꯑꯣꯏꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯐꯝꯗ ꯊꯝꯕꯅ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔꯥ ꯃꯁꯤꯗ ꯑꯗꯨꯛ ꯍꯥꯛꯅ ꯊꯝꯃꯨꯕꯒꯤ ꯃꯊꯧ ꯏꯇꯥ ꯇꯥꯗꯦ ꯍꯥꯏꯕ ꯋꯥꯔꯣꯜ ꯑꯃꯁꯨ ꯊꯝꯕꯤꯔꯤꯕ ꯉꯁꯥꯏꯒꯤ ꯕꯖꯦꯠꯀꯤꯁꯨ ꯃꯈꯣꯏꯗꯗꯤ ꯌꯦꯡꯉꯨꯔꯀꯥꯟꯗ ꯑꯦꯔꯥꯎꯟ 30% ꯃꯨꯛꯇꯤ ꯆꯠꯂꯤꯅꯦꯕ ꯁꯤꯒꯤ ꯏꯝꯄꯦꯛꯁꯤꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯗꯕ ꯌꯥꯗꯦꯕ ꯑꯣꯖꯥ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯑꯩꯈꯣꯏꯕꯨ ꯂꯩꯇꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯟꯕ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯄꯨꯂꯤꯁꯀꯤ ꯃꯥꯒꯤ ꯊꯧꯗꯥꯡꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯄꯥꯡꯒꯜꯁꯤ ꯌꯥꯝꯅ ꯁꯣꯟꯊꯕ ꯃꯇꯝ ꯌꯥꯎꯈ꯭ꯔꯦꯀꯣ ꯃꯇꯝꯗꯨꯗ ꯃꯤ ꯑꯃꯇ ꯂꯩꯕ ꯉꯝꯅꯗꯕ ꯃꯇꯥꯡ ꯌꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯂꯥꯟꯖꯦꯅꯔꯤ ꯃꯌꯥꯝꯁꯨ ꯈꯨꯗꯝ ꯑꯃꯅꯤ ꯗꯦꯟ ꯑꯗꯒꯤꯗꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯌꯨꯝꯗ ꯂꯩ ꯉꯝꯅꯗꯗꯅ ꯂꯣꯏ ꯁꯤꯜꯂꯤ ꯃꯄꯥꯟꯗ ꯁꯦꯟꯅꯔꯤꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯕꯨ ꯐꯤꯕꯝ ꯈꯔ ꯐꯔꯛꯄꯒꯤ ꯍꯜꯂꯛꯄ ꯉꯥꯛꯇꯅꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯃꯤꯟꯅꯕ ꯐꯩ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯗꯦꯟ ꯑꯗꯩ ꯇꯣꯉꯥꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯀꯣ ꯃꯣꯏꯒꯤ ꯊꯧꯗꯥꯡꯁꯤ ꯈꯔ ꯍꯦꯟꯅ ꯐꯒꯠꯅꯅꯕ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯅꯩꯅꯕꯗꯤ ꯌꯥꯏ ꯀꯣ ꯑꯩ ꯈꯨꯗꯝ ꯑꯃ ꯄꯟꯖꯒꯦ ꯉꯁꯤꯗꯒꯤꯅ ꯃꯁꯤ ꯀꯨꯏꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯈꯥꯏꯕ ꯃꯇꯝꯁꯦ ꯖꯤꯔꯤꯕꯥꯝꯁꯤꯗ ꯀꯔꯤꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯊꯝꯃꯤꯅꯣ ꯍꯥꯏꯁꯤ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯒꯤ ꯋꯥꯍꯪ ꯑꯃ ꯑꯣꯏꯈꯤꯕꯀꯣ ꯀꯔꯤꯒꯤꯅꯣ ꯖꯤꯔꯤꯕꯥꯝꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯊꯝꯃꯤꯗꯤ ꯖꯤꯔꯤꯕꯥꯝꯅ ꯁꯨꯛꯇꯪ ꯆꯥꯎꯕ ꯀꯣ ꯃꯌꯥꯝ ꯍꯥꯏꯅꯩꯁꯤꯀꯣ ꯁꯨꯛꯇꯪ ꯆꯥꯎꯕ ꯍꯥꯏꯌꯦ ꯃꯌꯥꯝꯅꯀꯣ ꯑꯗꯩ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 2, 3, 4, 5 ꯈꯛ ꯆꯥꯎꯕꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯊꯝꯃꯤꯁꯤ ꯀꯩꯅꯣ ꯑꯔꯦꯝꯕꯗ ꯁꯦꯟ ꯇꯤꯡꯅꯕꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯊꯝꯕ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯀꯤ ꯃꯊꯧꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯀꯟꯕ ꯉꯥꯛ ꯁꯦꯟꯕ ꯀꯣ ꯑꯗꯒꯤꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯑꯣꯏ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯐꯤꯕꯝ ꯑꯃ ꯂꯩꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯗꯦꯟ ꯖꯤꯔꯤꯕꯥꯝꯗꯤ ꯀꯔꯤꯒꯤ ꯊꯝꯃꯤꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯑꯁꯥꯡꯕ ꯇꯥꯏꯅꯕ ꯃꯐꯝ ꯑꯣꯏ ꯌꯥꯝ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯑꯣꯏꯕ ꯃꯐꯝ ꯑꯃꯅꯦꯕꯀꯣ ꯍꯟꯗꯛꯁꯨ ꯉꯥꯏꯔꯦ ꯖꯤꯔꯤꯕꯥꯝꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯗꯦꯟ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯒꯤ ꯖꯤꯔꯤꯕꯥꯝꯗ ꯌꯥꯝꯅ ꯀꯟꯕ ꯏꯔꯥꯡ ꯊꯣꯛꯑꯝꯗ꯭ꯔꯤꯅꯦ ꯅꯠꯇ꯭ꯔꯒꯗꯤ ꯃꯩꯇꯩ ꯂꯩꯕ ꯉꯝꯗꯕ ꯐꯤꯕꯝ ꯑꯃ ꯂꯩꯔꯝꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯆꯨꯝꯃꯦꯕ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯃ ꯑꯩꯈꯣꯏꯒꯤ SDPOꯒꯤ ꯑꯣꯐꯤꯁ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯑꯗꯨꯝ ꯍꯥꯡꯕ ꯀꯦꯄꯤꯇꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯅ ꯍꯥꯡꯕꯗ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯑꯩꯗꯤ ꯀꯥꯏꯗꯕ꯭ꯔꯥ ꯑꯩꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯆꯤꯡꯁꯤꯗ ꯁꯤꯐꯥꯏ ꯕꯇꯥꯂꯤꯌꯟ ꯑꯃ ꯊꯝꯃꯁꯨ ꯆꯤꯡꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄꯗꯤ ꯑꯗꯨꯝ ꯋꯥꯅꯦꯕ ꯃꯌꯥꯝ ꯈꯪꯅꯩ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯍꯥꯏꯁꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯃꯁꯤꯡ ꯌꯥꯝ ꯂꯩꯔꯒꯁꯨ ꯍꯦꯛꯇ ꯌꯥꯗꯦꯕꯀꯣ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯂꯣꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯌꯦꯡꯗ ꯌꯥꯗꯦꯗꯤ ꯍꯧꯖꯤꯛꯀꯤ ꯇꯣꯔꯕꯨꯡꯗ ꯁ꯭ꯋꯥꯏꯗꯗꯤ ꯑꯅꯛꯄꯅꯤꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯅꯤꯅ ꯑꯗꯨꯝ ꯌꯥꯅꯦꯕꯀꯣ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯗ ꯇꯤꯄꯥꯏꯃꯨꯛꯇ ꯍꯥꯏꯔꯁꯦꯕꯀꯣ ꯈꯤꯇꯪ ꯍꯥꯏꯗꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯈ꯭ꯔꯅꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯒꯤ ꯂꯝꯕꯤ ꯂꯩꯈ꯭ꯔꯅꯤ ꯅꯠꯇ꯭ꯔꯥ ꯏꯁꯤꯡꯒꯤ ꯂꯝꯕꯤ ꯂꯩꯈ꯭ꯔꯅꯤ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯐꯅ ꯍꯥꯏꯖꯟꯈꯤꯕꯗꯨꯅ ꯆꯤꯡꯃꯛꯇ ꯉꯥꯏ ꯅꯠꯇ꯭ꯔꯥ ꯑꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯅ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯅ ꯆꯤꯡꯗ ꯀꯥꯔꯒ ꯑꯣꯄꯔꯦꯁꯟ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩ ꯑꯗꯩ ꯑꯇꯣꯞꯄ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯅ ꯀooperate ꯑꯝꯇ ꯇꯧꯔꯣꯏ ꯄꯨꯂꯤꯁꯇ ꯀooperate ꯑꯝꯇ ꯇꯧꯔꯣꯏꯕꯀꯣ ꯁꯤꯅꯦꯕ ꯂꯩꯔꯤꯁꯤꯡꯁꯦ ꯑꯗꯨꯅ ꯄꯨꯂꯤꯁꯀꯤ ꯊꯕꯛꯁꯤꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯅ ꯃꯇꯝ ꯑꯃꯗ ꯍꯥꯏꯅꯔꯝꯃꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯄꯨꯂꯤꯁꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯀꯣꯁꯅꯔꯤ ꯃꯦꯖꯔ ꯑꯃ ꯃꯣꯏꯅ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕ ꯊꯧꯗꯥꯡ ꯑꯃ ꯀꯣ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯇ꯭ꯔꯤꯉꯩꯗ
ꯊꯣꯛꯇꯅꯕ ꯀꯃꯥꯏꯅ ꯇꯧꯍꯧꯁꯤꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯃꯣꯏꯅ ꯂꯧꯏ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯣꯡꯗꯣꯛꯇꯣꯏꯅꯤꯀꯣ ꯇꯧꯔꯤꯁꯦ ꯑꯗꯩ ꯑꯇꯣꯞꯄ ꯑꯃꯅ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯀꯥꯟꯗ ꯊꯧꯗꯣꯛꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯁꯤꯅꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯃ ꯊꯣꯛꯑꯦ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯂꯣꯏꯁꯤꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯃꯁꯤ ꯄꯨꯂꯤꯁꯀꯤ ꯃꯊꯧꯅꯤ ꯑꯅꯝꯕ ꯑꯌꯥꯝꯕ ꯃꯥꯒꯤ ꯃꯊꯧ ꯂꯩꯌꯦꯕꯀꯣ ꯗꯦꯟ ꯑꯇꯣꯞꯄ ꯑꯃꯅ ꯉꯁꯥꯏꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗ ꯁꯦꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯒꯤ ꯑꯣꯏꯕ ꯀꯔꯤ ꯊꯕꯛ ꯄꯥꯏꯈꯠꯀꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯤꯅꯦꯕꯀꯣ ꯁꯤ ꯂꯥꯛꯄ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯤꯡꯗ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁ ꯃꯌꯥꯝ ꯑꯃ ꯊꯝꯃꯦ ꯍꯥꯏꯔꯒ ꯑꯃ ꯇꯧꯋꯦ ꯍꯥꯏꯔꯒ ꯉꯥꯛꯄ ꯉꯝꯗꯦ ꯍꯥꯏꯔꯒ ꯊꯝꯗꯕꯁꯨ ꯌꯥꯗꯕ ꯄꯣꯠ ꯂꯩꯅꯦꯕꯀꯣ ꯊꯝꯗꯕ ꯌꯥꯗꯦꯕꯀꯣ ꯐꯥꯕ ꯄꯨꯟꯕ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯇꯧꯗ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯤꯅ ꯁꯤꯁꯨ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯄꯨꯂꯤꯁꯅ ꯇꯧꯔꯛꯏꯁꯤꯡꯁꯦ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯇ꯭ꯔꯥꯐꯤꯛ ꯑꯁꯤ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯆꯪꯉ ꯌꯦꯡꯕꯤꯌꯣꯕꯀꯣ ꯉꯁꯥꯏꯒꯤꯁꯤꯗ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯁꯦ ꯍꯦꯛ ꯂꯩꯇꯕꯗꯕꯀꯣ ट्रैफिक की रूल कोई कांग खोंग साइ नद्रा पुलिस से हेक यावर कांदले अखोइना खर नुंगाइ उरिजे को सिम लेरे अरगदि अखोइना स्ट्राइकिंग फोर्स नुमै कामनरे नुमै काना कादा अखोइ पुलिस संग या पोते कना संगनो मदुगि दबु ट्रेन तौरब पुलिस कमांडो सिंग और स्पेशल पुलिस कमांडो मयाम लेरिसे अदुगि नत्रो अदुगि मयाम मा संगनब थौरांग लेरि नत्रो अरे हौजिति कदोरे मसागी सिगी मयाम सिगी मतकसिदा साइबर क्राइम यूनिट आइबम लाई पुलिस स्टेशन लाइजे साइबर क्राइम सि आइदि डिस्ट्रिक्ट खुदिंग हंगम तो एना करिनो याम चौबा अखोइ पुनमकी सिंगनब याब पोटसे मशीना फजना कंट्रोल तौददि अखोइ याम वानेबको अखोइ उजि वाइदना कहिन तबा नुपी अंगांग अमगी कैनोम तौबगिसो थक थगलकनी अमा तौरकनी मिगी इकाई खुमनब हाइबम लेत्रे नत्रा अंगांगजु अहनजु तौरि म्याम जिलेबको सि अखोइना येंगजनबा मा संगे अदुना सिलाकांदा ngasagi si aina sum masak mayam khumjakpani aduga manipur police ta kayam thina hoiba leige su amu yemina sebako yemina si naina sebako SDPO mayam hang natra SDPO hang bi order thoe natra hangani ko SDPO hang ba di arai bani ni natra manipur da leiriba singi decision da police station kaya da police ta nongai pahendaba leige che thidopio Sini ko number 1. Police station di leiba. Nung may di pida ba police station kayam legacy tidopyo. Number 1. Number 2. Wireless leita ba police station kaya legacy am tidopyo. Sini ko police ki communication si am du po man ko. Communication thau da ba wireless tham da ba maya ma hojik leiba ko singi lam jinda. Adudi ada loin order ka ngak tu. नत्रो अदुदि थारिबो ऑफिसर मयाम जुदि याना बा हिंगा लोरे तोलो सोइरा लोरे नत्रो अरु सदे फमग लेताम नत्रो सि पोर्सि लेबको सिनि अदुना सि यंकांदा अखोइनो जि यंगिसि अखोइगी पुलिस की दा सेक्रेट फन्ने नमले ओदि तौबो यादबा को अरोनबा सेक्रेट फन्ने नले याम चाव फन्नी को सिनि अखोइना कमाइना पुलिस न सिनरी गेसे अखोइ याम तन खंगिसि मसेन तन खंगिंगी को मसि येनना सारे ब्र मोय मसेन ओना तगना मरम चाना सिनरी ब्राइसे मसि खरा यंगन बसुम ब्राइना खली सिमा इ हाइनिंगी को अदुना होजिति कदोगेबो टेक्नोलॉजी सी याम मथौ ताइ को टेक्नोलॉजी सी याम मथौ ताइ अनो टेक्नोलॉजी मयाम मा कंटो बताई होई नोई कामनरे ना होई सिद एके म यालगा होई बुलेट फोम ख यावरगा मदुन संगमन यार कोंते को मीन बॉम्ब न कापथरकनी अरगदी मने पुलिस के सु तोखाय बा ड्रोन मयाम मा थंबगी तंगाय फदब लई ड्रोन दसु कमाय तोगे बु ngसागी कोई सर्वेलेंस ड्रोन खत नतबा को नोई पुबा याबा काप याबा बॉम्ब थादबा याबा अखोगी कनो से अखोगी सिजु ड्रोन सु दम मथौ तारे एबको सिगी सि यामना कुन खबुन खनलगा थबक सि तब मगे तंगाय फदब लई अदना पुलिस के मॉडर्नाइजेशन हाइसे मॉडर्नाइजेशन हाइसिदा अखोइना येंगदुसि खुजु खुलाइ फबा गातना इ अदुसि यादेबको पुलिस की मोरालिटी से काय चरगे सि मी येंगसिको पुलिस की मोरल काय चरगे सि सिनेबको मतममदा ngसाइ मैम पनरि नत्रा अखोगी थाइनगी पुलिस कनो मा हारमदो नत्रो सै बौ पाइदबा यूनिफॉर्म सेटअप पुलिस मा लाख मतमदा खुनपाक अमा मानो खुदो पुंगमी मिगी मतिक मयाइ से कोयंको मागी पावर से कइनो हरकादा अखोइना लो सि याम इकाइ खुमनि याम किनयेबको याम किनबा पोट अमनेबको होजिते के लो सु कराम किदि नत्रा अदुदि लायना चीफ मिनिस्टर ओइबा मियंगा सोशल मीडिया ओजल खनंग लेपामिने खोइजे खोइजे अंगफमनि मि खोइ मणिपुर से साथीगर जानिको अदुना पुलिस दुंगाइ काय सोइगेसे काय चावा सोइमो हाइगेबको होजिक इम्फाल मयोलदा नुमिदांगी अहिंग नुंयाइ पुंग अनि ता मतमदा खोइ पुलिस स्टेशन अटैक तौरे हाइजेबको अदा अटैक बायो ननबा पुलिस कयाम यामना लेगदगे कयाम लाकदगे से कयाम थुन लाकदगे से हाइनसे
सिनेबको QRT न खन लेरमनी नत्रा गाड़ी मंगा लेरमनी अदुना थेम यम पोंतेबा अइना हाइबते तेते मसागी लेनिबा पुलिसिंग जे पुलिस पर्सनल सिंग जे था कया गिनो तोलो पी से था त्राउम दुगी तोलो पी नि था में हेंजल पी नि ने नत्रा था में हेंजल न पीरिबा मसागी पर्सनल दो मागी लेबम काय लेगे सिंग तसेंबगी मिगी पुलिस की और नतकना MR की IRB की मागी बैरेक ना सोमा लेगदमनी मयाम से लोय तुमंगदमने को अमुक्ता खुबांग नंग था नंग खुबदा मीसा म फट ओइ पार्ट लेपकदमने नत्रा होजिकती के दोरे बैरेक सु सादी नत्रा लेबम जो लेते क्वार्टर सु लेते समिको अदुना के दोरे मयम तुम लेरनी मयम तुम लेका दुदा फातो तो नंग बुन हे हातो बोम पुखाय ग्रे या म तोरे नंग बम तो लावनी न को खनरि गै दाबा को पुंग म हौरे करी फादोरिगेबा अदुना पुलिसिंग जे मयम दा हलंदना थमनानबा करी थरांग तोगे करी थरांग तोगे ति यंबियोबको सी अखोगी क्वाइदगी किनिंगाई ओइ पोर्सन सीनेबको अतै नति पुलिस स्टेशन हांबा हांगदबा नतेबको मी मैनेजमेंट कमाई तोगदे मैनेज कमाई तोगदगे कमाई तोगदना पुलिस की ngасagi कमांडर ओरिबा मीदुगी मखुतुदा मी चाम सनी जे लेंगदना लेहनगदगे सीनेबको सिमिसा क्वेश्चन ग्रे हाका तो उपाय लेरदुनेबको अदो सुनाकदा मी चा फा थोर खुलाय पाबा थोर ngam ngamitina ko loin order lak ngamidina aduna yam thengna re akoi yam namang no yam thengna re loin order phareng ri dum thengna re ko hindi film gi akoi irang lor ka da mi sibu lor ka da khum bulak film da ka ne tor sindi hatu huran ma phare huran pharaga huran ba phari ba mi du mayam changna yairaga hali police na kaim tongdi natra police su lai kaim tongdi natra adu de ka dongni huran le khangdi huran de khangdi sigba mayam ma su lai ba ko aduna akoi na hojik yengsi Singjabai police station sida mi kaya tumba yananaba personal kaya tumba yananaba thorang toge ko simi yengbiro aduga ahinda mi kaya yamna leke si yengbiro samani porom pasu samani imphal thana chu samani akoi nai sin ko adu muidi loi mayum da loi lei sineba ko adu de kadore hayeng nungara loi hagen ko dune ar police ki thabak sibu nungan bai thabak la ayuk ahingi thabak ki toroi da sini aduga torobna kamai to tha ta hom de torop pirine si akoi na mui kan dum na ko adagi den police yengo ngasagi leiriba thaina matamam da akoi na commando yam kinarami dina commando kinarami ji kai no hagi leigi de ko thabak am pha commando person mayam le ne akoi mam palaro ko mui ji kai tawi mui ji mayim da halante mayim da halagadi magi nupi angang halam be ma to shawri mina ko nadra kuthona buruda mi ma sire ani sire dei shawro banina ma imum mai tharam be nadra adugi thokthana bagi da makta police commando complex ta mui mayam gi lehum semi udro family tor le hel nadro matam da le mi sibo ba hojik kari semi ge sini matam da sem gi ba police ki structure mayam do hojik ne kai tharab nadro sinatro adurgadi saida police station mayam hana su kanaroi ko ade den thongna le roi ai di ke dore nui nakta dak sunate nui lekai du sangdo sulite ai lekai du sangdo sulite nadra ai di saida quarter sang atum modami nadra ai family lui le ram gani nadra smile le gadi adugi akiba mayam muida panga da mayam do adugi do palan da ngamagadi police ma pang kalle ko natagadi pa pang kande ba ai da hore gum chapati sanna satoi ni ko so ka sa moi ohum sadu lum le ram ga nungna suradi kamai tawni nungoi pai sam sap te nadra adudi ka tawna ne ge ai yana ba du ngana khalo da yana tor lo na nungoi akhoi gi nungoi phab da bitho ki haji samare adudi ma ko me da hore nungai da adu mayam du su ka jore khai phab police officer ni hai do ne dro thodu wathok thon da ba mi ni hai do ne dro law and order ngak pa hai ba sidi mapun si kat ka do ne ko kat ka do ba mapun si kat ka do mi sing do are ma da mapun si mahang do ngote ko phaja niom niti niom chomba thoksil mayam ma thorang mayam ma tawra ka do da thabak tok di hai o ko sodat cheba nadra adu ne ko aduna secret ko secret pan karai de thami ko source ta piri bra nadra na kamai tori masi audit taw ya de ado amtang di yang haningi na ai sai thang Okay, thank you very much.